ngasi phongkiba tongan manipuri sifongsingi maroibi ipausing myamna thamjagi ahanbada sanaleba poksidi lukhutcharaga myamna thamjagi veterans politician Dr. Nimaisan Luwang ZDU du yaukre BJP lengak sagot patonaba thabak lokhat pahore khetribiren Manipur ki saknairaba ahal oiraba politicians Dr. Nimaisan Luwang Janata Dal United ZDU du yaukre ZDU na en berena lusing lenga sida sagot patonaba khongthang lokhat pahore haina ZDU Manipur state ki president khetremeyum berena phungdokre Kaisamthong haudam lerak masinda leba party si office ta pangthokiba party si da nauna yaroklaba Dr. Nimaisan Luwang okpagi thoramda pawmi singda hangbo hangi pakhom piredun state president khetri birem hai ZDU na hana BJP na lusingba lenga ka sagot khiba dudi NDA gi achoba partner am oina lenga asna sagot piu haiba haidaba thidana tawpham thokpa ama oina matamadugi state ki president na Rasbo na satuna lengak sagot pigi sirol pisinki hauzikti political ya ahongba amada ZDU si NDA digi tolaga maha gadabadanda yaukhibaga loinana Bihar da anoba lenga amalakre oiriba political gi phiba masida soidana Manipur da lenga sidagi sagot patokna ba khongtang nakhot pa hore athuba matam national leaders sing masum MLA sing puna phaminaraga kari karam tawraga lengak sagoliba si handokadagi haibadu tanaraga phirep lawragane haki lakliba autonomous district council amasum urban local body gi mikhal sing asida ZDU na mirep thadoktuna mikhal thengnana ba semsari mirep thadokpu khudong sadaba matamdana satminariba alliance party ga tanaraga mikhal thenagani mangna hai ZDU si hana Khangnaramdaba kya ngasidi miyamna masak khangba party amoiri mamangna pangthokiba mikhal party sigi MLA taruk miyamna thagat pirakpa si thagatli loinana MLA singna miyamgi thabuk mapung fana tawri mikhal pangthokraba matungna miyamna sakhanglaba ahal oiraba Nimaisan Luwang goma politician amana party sida yorakpa sina party bu hena mapangal kangkat halagani asiguma lusingba kya ama bu yorok lagani haibigi thajbalai Nimaisan Luwang kumja English singani ga amada minister oiramani Mana hai kumja English singani ga kun ga taret Manipur ZDU na lusing balenga ama semna bo hotna gane haki ZDU da nauna yorokhiba Dr. Nimaisan Luwang na hai kumja English singani ga kun gani thogi mikhal da ma RPI da mirep oina wangkhem a sida mikhal thena khibani mikhal asigi matung da gi ma politics da gi matam khara potharage haina leplurabani Mana ZDU da yawba si mikhal makhatana lep natraga leptabaga mari lenati ma kumja English singam ga samapan marfuga mari da mari supu Manipur Legislative Assembly da masagi sai kuntraga mapan surakpada mikhal leplaga mai paklakibani mikhal mangarakta mai pakre sai ni purom politics torakpa si da mak tumina lepa pam da loinana miyam gi da makadi gomba kharadi tarongge habigi wakal da ZDU da yawbani Mikhal lep khiba natragana leptaba yai maakna mikhal leptabagi wafam natabada politics ka mari leinaba thabak tawningli RPI si Manipur amasum India da active oiba party ama oidabana political gi hena thabak tawba ngamgadaba party ama yawraga thabak tawba pamadagi ZDU da yawbani ZDU si Manipur ahum suba khwaidagi MLA masing yamna kaba party ama oidi party asi miyamgi thabak tawnaba scope yamna leidi India da haujuk oirakliba political gi ahong mama lakpagi mami tamnakli honglakliba sida ZDU na asoba role ama lawgani loinana Nitish Kumar na masigi ahong basigi lamyan ba ama oigadari banaki thauram madura ZDU gi legislature lusingba case Joy Kishan MLA asawbadin party gi vice president singa masum office bearer singsu sarugyaki hansu pausis na makhatana phongdorakli atopa paw madana Manipur manamasingdagi sungba toothpaste puthokle tangai phadana sangba polamsing mipal tangdana bohona minasi pikhaba lamdam sida khutsa hairaba madi mahimas ningthina hairaba miyai kyana iramdam sigi oiba polam kya puthorak paleptre ngasi su lamdam sigi setmilon faganaba madi polam kya mipal tangdana bohona ba miyai kya leptana tholakli Ayuk tumbe hek hawgalakpadagi hawraga mapandagi pusilakpa polam singakta sejinariba sidagi kharada oiraba zukanaba madi chemical free oiba ya singnaba toothpaste iraisa singda sejinahanbagi panamda salaisa kaithilna pantha haina mingthonduna puthokhiba chin ya singnaba toothpaste ngasidi miyamna pam sejinaba hore salaisa kaithil private limited ki founders oiriba nutritionist amadi
dietitians paunam khaba sai nifu gu humdoi ga pauchi si ga akhanana una pat mang hai lamdam si ki irai sa sing ne hek tumba hogot padigi hona sijinari ba polam kya chemical gi sang yam ne yaw ngak ta sijinari ba sina haksel pi ri kudong thiba sing ko honana ba wakhal yamna khalaki hawki ba kumja english ngani ga mari da gwalior gi Jiwaji University da biotechnology da master loisilaba matungna manama sing amadi hiram kya da research tawki adudagi asum honarakwa duna minister of micro small lands mediums enterprises MSME gi mating loinana kumja english ngani ga taraga mari dagi sample kya test tawki Ministry of Ayush Delhi dagi approve phanglaba matungda pantha toothpaste asi kumja english ngani ga taraga nipan dagi market ningthina phangan bawki Hauzik oina toothpaste asi gram samagi oina puthokpani masi sabda sijinari basi nim tulsi kapur nungsi hidak pongdon yaingang nasingba chemical oida haksel da kanaba pigada bangatani masida mapan gi mioi polam calcium carbonate masida lamda masida phangdabani hariba masak sing hapagi sangs miyamna khangnaraba packaging da ningthina thai Mapan pusilak di toothpaste sing si chemical gi sang yam wangi masina yari ya khongda medicine gi laina layong kya lakhana bagi khudong thiba kya lay akhangai singna phungdona balai adu lamda masi gi oiba mana masingna semba pantha toothpaste asina miyamda sunaba momola phangana na bohona bani hauji koina gram sama gi asida lupa sama phangali masigi kana bakhangla pamadi miyamna pungning thogat pibadegi miyamna pamna laina bagi sang su leptani hangalakli Magna makata na hai hauzik putholi ba toothpaste asigi masal dagi top oina oriksibi nongmangkha peruk na singba hapsinduna anauba pantha toothpaste ama lakli be September phawbagi manungda puthokna ba panam thamle masigi su Ministry of Ayush dagi approval phangle masigi loina na toothpaste gram taraga mangagi lupa kunda market phangana na bonari masida natana lamda masida marangkai na phangba Coffee asidagi green coffee manama singi oiba vitamin C tablet sapon shampoo face wash na singba chemical free oiba ngakta puthokna ba pandam thamli polam sing asigi sample sem saba ayamba loinana urkhul na singba singi mafam singda phangliba coffee sing asi green coffee puthokna ba hona bani masina lamdam asigi setmilon fagat hanmada chawna mating hoigani loinana laibak lehau suna ba hawriba coffee pambi sing Thaning bagi wakholon lakhan bada mating oigani hauzu phawbad state lenga ki oiba mating amata phangba leitri loinana asumna lamdam si gi oiba polam sing puthokpada awaba mayuknari basi manufacturing machine leitaba sini hauzu puthokliba polam sing si lamdam sidagi polam khudingma tharaba matungda Chandigarh semani masida labor gi suman sangmadi leiti punamak MSME na puthokibani state asida manufacturing machine thamnaba MSME gi 40 scheme gi makhara tanari lamdam asida puthokliba polam sing asigi matik chaba packaging amadi print mapalam na tawribani masida mapan ehen sentham kya sali punama si yengla state lenga na packaging amadi premium quality de export taw yaba mongda print taw yaba machine sing ba thamduna mateng panghaningi lamdam asigi miyam su polam ama sijinaba matamda potuda yauriba masaksing adu ningthina yenglaga sijinarabadi haksel phana thambada mateng oigani yariba makai chemical yaudaba polam sijinasi ireisa sing yokhat minarabaga loinana masamo phaba khunai mu oina bohona minasi haina miyamda su apel toraki makhasa tharak poina to papau khrana popi tharambagi police na khulgi sip kawkhre popi pambi sing thai habigi khudam sing drone MARSAC gi matingdagi khangmangam khibaga loinana khulgi sip ngam tham hoki police station la lakna ba samon tha duna kokhre sangai kot police station gi osina samon tha khraba miesi as zelbung village ki sipni mahak NDN PSA ki section 67 gi makada police station si sahi sigi September 8 phawgi manungda lakadabani karigum laktaba thoklabadi logeba thabak paikhatkani hadi drone gi mating sijinaduna IGP zone 3 na hawkiba me taragani thude thokiba order amagi matung ina Saikot subdivision gi akoiba mafam sing survey chathabada illegal oiba mongda popi thare heba khamngamle maramduna as zelbung village ki sipasi police station na laknaba somonadu palli haina pausna makhatana phongdorakli amaromdana lal hobagi case ta phawa ani sahi manga miyat pi khre
Special Judge National Investigation Agency NIA Manipur Special Judge RK Memsa Devi ngasi lalhaubaga mari lainaba charge phaba mi ani sahi manga thabak suduna jail leibigi miyat pikre kona case asiga mari lainana miyat pikraba mi ani edudi khongman lisam lairaktagi lisam ibosana Elias Jojo Elias Michael Elias Kiengba Elias Red Saini Fuguni Thui amadi Khurai Lairik Yengbam Laikai Salanthongdagi konsum manithoi sa yangkhaini Lisam ibosana ki mathakta Unlawful Activities Prevention Act 1967 gi section 16 18 20 38 amadi IPC gi section 120 b gi makhada charge story loinana konsum manithoi gi mathakta Unlawful Activities Prevention Act 1967 gi section 18 20 38 yauna Approsive Substances Act 1908 gi section 4 amadi IPC gi section 120 b amadi section 307 gi makhada charge story makhoi animal haidiba charge singa sigi makhada mara laire haina kona lauktokhibani amasum convict ki LEC gi maikedi lisam ibosana gi yumgi phibam phataba yauna pik liba masa sing mai masing tamli amadi mak apok mama su JAC gi August ni panda accident ama thoktuna jenims ta laying sathaduna hauji hauji lairibani amasuma ki masasu class 8 khaktamak tamli haina kona thamlakli loinana concept manithoigi LAC nasu manithoi asi recurrent bell palsy gi laina lai ma ka haksang gi oi thangma saruk su pangthaduna lairibani amadi imung manungi miyoi kya su anaba yauri haina kota thamki tungda kona party singna thamlakli bu wafam sing taraba matung amadi makhoi sataki ba offensing gengsilaga tangai phadana sei kharagi miyar asi pina bu order takhi Lisam ibosana amadi konsum manithoi si tuan ma section kya gi makhada sahi manga thabak suduna jail lainaba miyat pi khibani haide henasu pausna makhata na phongdorakli makhasa tarafoina to papa mana gari accident gi thaudok sing da miyoi hum sire ngasi amadi ngarang tuan mafam na thokiba lambi gi accident na miyoi hum laikana bangamdana sire police gi phangba paw Lamphel police station na konba sairauk sing ngasi ayuk pung tara makhairum taba matamna nupa ama sing asidigi sakani panba gari masa Honda Activa ma thorakpada control ngamhodabadigi masa matanda yungsinbada thina sokpadigi laikana bangamdana sire laikhidraba miyoidugi maming M Krishna Kanta sai taragani pan apok M khomai kawi pukhau naharuptagine Haidi Amaromda Lamphel Police Station konba Naurem Thong Khulem Laikai Mapai Uripo Kangsup Lambi danga sinungtil pung ama makhairam taba matamda thokibu lambi ke accident da nupi ama thina sokpadigi lekana bagamdana sire laikhidraba nupi dugi maming Chanchan Sobam sei kuntra apokpa Sobam Rajeshwar kawi Kaishampat Konjeng Hazari Dobi Masule Tagini laikhidraba nupi nupa mana thauba Royal Enfield Bullet registration number MN04G 2905 ta tonglaga iroi shema room digi thawgalakpada iroi shema tamna thorak pasaka ani pan ba gadi masa void amaga thingjinabada nupi edu ma na tonglakpa bullet adu digi paithoklaga taringai da iroi shema room digi hagelakpa TaTa tanker amana takpada thin sokpada gi lekana manangna laikhidabani thawdo siga mari lainana Lamphel police station case ma lokhat paga loinana laikhidraba nupi edu gi asibak sangado rims ki moktenga si pors matem taraba matung imung manugi miyoi singna sinakre Napi si tonglakpa boret aduga thengjinari ba boit adu nan thoktuna sian khibadagi thiba khangdina lairi haidi atopa thawdo amadana sangai police station konba khwam pat laikol mapadagi Imphal Dimapur lambi dangarang numidang pung 8 makhairom taba matamna TaTa truck amaga ben amaga thengjinabada ben thorakpa miyedu thina sokpadagi lekkanaba ngamdana sire laikhidraba miyedu gi maming Tokpam Umakanta se kuntra kamang apokpa kiran kawi Visnupur ward number 4 dagini housing the Shikmai thangale kaida lebani mahang nangarang numidang pungpam maduda gari ben registration number MN04A0617 asi thaurogi Imphal tamna lakpada Shikmai tamna lakpa TaTa truck registration number NL01L7469 asi thingjinbada thina sokpadigi laikanaba nangdana laikhitabani haidi thawdo aduga mari lainana Shikmai police station case ma lokhat paga loinana laikhidraba miyoi dugi asibak sang ado rims ki mokta pors motem tawraba matung imung manungi miyoi singna sinakre haidi atopa paw madanamo mama nupi masa nupi singi makhori lenthatkre Uttarakhand gi Ranipot Khari area masagi sai nifugotre surabanu pa manangasi maki mama nupi amasum masa nupi ahumbu makhoi gi makhuri sing du lenthatuna hatkre Naga ge da leiba miyoi
Mahesh Kumar Phakre amasung Wangpong sathari haina police na haiki Mahesh Kumar na magi nungtigi lai khuramba loiraba matungda maki mama Bitan Devi sai hundraga manga nupi Nitu Devi sai kuntraga turuk amasung masa nupi ahom Aparna Swarna amasung Anapurna bo hatkibani haina Dehradun Superintendent of Police Rural Kamles na haiki tamthiraba angak pamiyar adugi maram hauju phaw kham ngamdri nupa asi thabak phangdaba mi amani amasum mapa laibak laikiba magi masin manaw singi manungdigi amana imungi mathau taba singi damak sen tharai haina ASP aduna haki Mahesh Kumar gi atopa masanapi Swam Babanidi matamaduda kapo babanda maki mandon gi yumda lakhi Mahesh Kumar Uttar Pradesh ki Banda district ki mi amani maki mama wakhal soinaiba amani haina su paws na palakli amaromdana School nupi masa mai thakiba matung Jharkhand gi Dumka city miyam punba athingba thamkre Jharkhand na taraganithoi suba class ki nupi masa mabu mwa ka tinaba nupa duna ka henjilakhiba du intholakhi haibagi damak maina thabadagi sikibagi matangna miyamna protest tharakibadagi Dumka city da prohibitory orders thamkre case ki awaba taraba nupi amasum madugi Mara laiba miyedu tungan jat ki kangpudigi oiba maramdigi case adu political soirakre opposition BJP na Jharkhand Chief Minister Himanta Soren bu nupigi safety da thawoidabagi moral sikre case asi fast track tawgani haina state na haikre Chief Minister Himanta Soren case adu makok thongba police official additional director general of police ki thakta leiba amana yengsingani lathokre amasung laikhidrabi nupi masa adugi imung manungi damak mahakna lupa lakh tara gi compensation amasu lathokre mahakna hawdoki bu wafam inthoki haibagi damak nupi masa adu mai thakiba Saruk kawba 21 ama amasum atopa sotu kawba miwe ama nupi masa aduna maming paramki miwe ani aduna mahakna tumlingai thongnaw gi mapandagi mawona petrol haislaki amasum mai thaki maduda mahaki masa pumba maki mamai khangnatana mai saki badudagi mak siki amasung asini thokabi ke yukta poloikre August 19 da nupi masa adu miwe ani na mai thaki bani police na custody da lairiba atopa 21 sotu Khan Allies Naim masin hangli Housing city eduda irangi phibam leitre phibam adu lakshile haina police naiki nupi masa aduna sidringagi mamangda executive magistrate amada pikhiba statement adugi matungina numit tarani rongi mamangda nupa aduna mapu maki marup oisi haina magi mobile phone kawrakhi hawkiba ningthauka abigi ayuk pung nipalam tabada mangon aingonda maangna amuk kawrakhi amasung karigumba aihakna mangonda wari saraktrabadi aibu mahakna hat kani ki halaki Hauji Equis Saruk Police na fare Section 144 salaire Pibam Lakshili haina Dumka Police ASP Amber Lakar na fongdokre Makasa tarakpu ay na hoyelan pawdi ke topa pawam na government na tungan ba apil mga file tawrabasu nungde ising saibagum thokle Join tawduna thabak tawholambadagi kakthakhiba CAFNPD staff marfugo humdoi amuk hingat hale Ngasidagi na say taruk longi mamang kumza English nga taraga taruk ki December taraga taruk ta lainga ki Consumers Affairs Food and Public Distribution Directorate na loisang nga sige tungan na post marfugo mapan mention na bagi damang notification thokiba ki matungina apply tawnarikiba candidate singbu kumza English nga taraga tarek ki January 3 amasu marida DPC pangthoklaga khallaba matung join tawhanduna thabak tawholamlaba matungda pulap kaksatkibagi mayokta thabak tawramlaba miyai singaduna High Court of Manipur tungan writ petition sing file torapadagi court asina appointment piduna thabak tawholamlaba miyai singaduda amuk hana appointment piduna thabak tawhongadabani haikrabasu Manipur lenga ki mekedigi High Court ki judgment amasu order adugi mayokta tungan writ appeal mga file Taurabasu nungde ising saibagum thokladuna thabak tawholamlaba miyoi marfugo humdoibu amughana hingat hangadabani haikre kumza English singa taraga taruk ki December taraga taruk ta thokiba loisanga sigi notification gi matungina kumza English singa taraga tarek ki January 3 amasu marida pangthokiba DPC aduna nauna khananaba honakiba posting aduna quality inspector lower division clerk office assistant store handler amasum pion kam sokidar na singmani DPC adugi matungina miyoi kunbu quality inspector oina khanki aduga miyoi kungani thoibuna LDC office assistant oina khallaga store handler gi post na miyoi taruk khanki baga loinana pion kam sokidar gi post na miyoi kuntraga manga khanduna appointment pikhibani
ꯑꯗꯨꯕꯨ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒ ꯇꯔꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯇꯔꯥꯃꯥꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝ ꯖꯅꯋꯥꯔꯤ 4 ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒ ꯇꯔꯦꯠꯇ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯆꯠꯅꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯔꯗꯨꯅ DPC ꯄꯥꯡꯊꯣꯛꯇꯨꯅ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ CAF-NPDꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯖꯅꯋꯥꯔꯤ 5 ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒ ꯇꯔꯦꯠꯇ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔꯁꯤꯡ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯅꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯀꯛꯊꯠꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯥꯊꯣꯏꯗ ꯇꯣꯉꯥꯟꯕ ꯔꯤꯠ ꯄꯤꯇꯤꯁꯟ 5 ꯐꯥꯏꯜ ꯇꯧꯅꯔꯛꯈꯤ ꯔꯤꯠ ꯄꯤꯇꯤꯁꯟꯁꯤꯡ ꯑꯗꯨꯅ WP ꯀ꯭ꯂꯣꯖ ꯁꯤ ꯅꯝꯕꯔ 247279464 280 ꯑꯃꯁꯨꯡ 633/2021 ꯅꯤ ꯀꯣꯟꯅ ꯐꯥꯏꯜ ꯇꯧꯅꯔꯛꯈꯤꯕ ꯑꯄꯨꯟꯕ ꯄꯤꯇꯤꯁꯟ 5ꯒꯤ ꯃꯅꯨꯡꯗ ꯄꯤꯇꯤꯁꯟ ꯅꯝꯕꯔ 633/2021 ꯒꯤ ꯖꯖꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔꯅ ꯀꯣꯟꯅ ꯑꯦꯄ꯭ꯔꯤꯜ 15 ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒꯅꯤꯊꯣꯏꯗ ꯄꯤꯈꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟ 4ꯒꯤ ꯀꯃꯟ ꯖꯖꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔꯅ ꯑꯦꯄ꯭ꯔꯤल 12 ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒꯅꯤꯊꯣꯏꯗ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯀꯦꯁ 4ꯒꯤ ꯀꯃꯟ ꯖꯖꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔꯗ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯔꯨꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔꯁꯤꯡ ꯀꯛꯊꯠꯂꯨꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯗꯨꯅ ꯊꯕꯛ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤल 15 ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒꯅꯤꯊꯣꯏꯗ ꯄꯤꯈꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟ ꯁꯤቪꯜ ꯅꯝꯕꯔ 633/2021 ꯒꯤ ꯖꯖꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔꯅꯁꯨ ꯃꯃꯥꯡꯒꯤ ꯀꯦꯁ 4ꯒꯤ ꯃꯇꯥꯡꯗ ꯄꯤꯈꯤꯕ कमन जजमेंट मानना पीखिबनी अदुमोइनमक DPC पांगथोकलगा अपॉइंटमेंट पीखरब मतुंगदा कखथलुरब मियोय मार्फुग हुमदोयगी अपॉइंटमेंट ऑर्डर सिंग अदु अमुक नाहौनना मखोयदि अपॉइंटमेंट पीगदबनि हायरखिबा कोर्ट की ऑर्डर सिंग अदुगी मयोक्ता CAF-NPD गी प्रिंसिपल सेक्रेटरी कमिश्नर सेक्रेटरी अमसुंग डायरेक्टर गी मकेदिगी तोवान रिट अपील नंबर 91 92 93 94 अमसुंग 95 of 2022 फाइल तौरखिबनि सोहायदि अतोपा पाव अमदना मलेमगे अनिसुब लंजाव थेंना होबा अहल अमगी वकत जापान की लन्मी चामगा कुंथ्रागुम होइना सिखिबा संबई पुरुम रिजर्व फॉरेस्ट की टूरिस्ट स्पॉट ओइना सेमगतपियु मोइरांग निंथौ डॉक्टर खाइदेम अथवा जापान लान हाइरगसु खंगनबा मलेमगे अनिसुब लंजावगी मतमदा मणिपुर की लंजावदगी लनफमसिगी मनुंगदा अमा ओइखिबदा नतना मणिपुर गी ओइनसु पुवारी ओइरिबदुबु मियामनदी मसक खंगबिद्रबा जापान लनमीसिंगी केम सादुन लेरंबा मफमसिदा जापान गी लनमी चामगा कुंथ्रागुंदो हेनसु लैखिदबा इम्फाल ईस्ट की काइबी खुलेंद लैरिबा पुंबई पुरुम रिजर्व फॉरेस्ट की मनुंगसना जापान लनमीसिंगी केम लेरंबा मफमसिसु लाइंगांग अमदी मरी लेनबसिंगना यामना फजना सेमगतपिदुना टूरिस्ट स्पॉट की मफम अमा ओइहनिंगी हाइना जापान लानबु ममित मगना उहौब मतमदुदा सुपनगी मसाई सै तरागनिथोय रोम खत ngaइखिबा हौजिंगदा सै मौद्रागनिथोय रोम सुरबा इम्फाल ईस्ट की खुंद्राकम एसी की मनुंगसना लैबा काइबी खुलेंदगी निंगथौ खोंगजम मोइरांग निंगथौना पाउसी एसिदा फुंदोरकली लैंगांग अमदी मरी लेनबसिंगना बिष्णुपुर डिस्ट्रिक्ट की मनुंगसना लैबा नंबोलगी माइबम लोकपुसिंगदा जापान वार लैखिदबा मियोइसिंगबु निंगसिंगनबा थमलिबा इंडिया पीस मेमोरियल हाइना सेमगलिबा सिगुंबा काइबी खुलेंदा लैरिबा जापान की मियोइ चामा कुंथ्रागुमदो हेनसु लैखिदबा संबई उरुम रिजर्व फॉरेस्ट असिसु सेमगतपिदुना टूरिस्ट स्पॉट अमा ओइहनबियु मफम असि हानदे रिजर्व फॉरेस्ट की मनुंगसलमदे मफम असिदा ममांगाइदगी जापान की मियोइ क्यासु लाक्तुना ममा मपासिंगबु खुरुमजबा लकलमबदा महाकसु क्यारा उनखि हाइरिबा मफम असि सेंबी साबिदबना ngasiदी मियोइ क्याना लम खोपसिलकपदगी तपना मांगसिलकपा हाइबदु ओइरे काइबी खोलेंदा लैबा निंगथौ खोंजम मोइरांग निंगथौ सै मौद्राग निंथोय निंगथौ खोंजम मुक्ता अमदी निंगथौ खोंजम ओंबी अहनबिगी मसानुपाने माकी मसिन मनाव मरी मंगानी अदुबु जापान लान ममांग अपोकपा मदी अपोकपिसु लैखिद्रे माक लमयान हिजम इराबोट की मियेंग मखादसु थबक क्या तौदुनो लाखिबा मिसा अमने लोइनना माक सै क्यासु प्रधान अमा ओइना मियामगी थौगल तौदुनो लाखि कुमजा इंग्लिश समापन निफुगनिथुरे थोखिबा निसुबा लंजावगी मतमदा यामना साथिना लंथिनखिबा लमदमसिगी मियामना जापान वार हाइना खंगनरिबा लनफमसिदा संबई उरुम रिजर्व फॉरेस्ट सुमियोइ सामग कुंथरागुमदो हेना सिखि हाइरिबा मफमसिदा एरोप्लेनदगी बोम क्या मसिंग थिंगमदना थाददुना पोखयानखि मफम अदुदा मिस्टर मियामना मणिपुरगी तोवान मफमसिंदा लंजेनबगा लोइनना कोम तौदुना इहिंगेरेंगदुना खांगनखि जापान वार की मतम मणिपुर की तोवान मफम जापान मसा क्या लैखिदे अमसुम टिडिम बिष्णुपुर संसक लितान सेनम पालेन कंगलातुंबी नुंगसिगम हाइबनचिंगो मफम जापान मसा क्या लैखिदे हाइनसु पाउसना फोंदोरक्ली हौजिक ओइनदि मैम पाउस मतांगसे लुसिनजरगे अमसुम मैम पुन अनौब अपडेट यामिने सेना चैनल सिगे मेकेदिगी थमजरी एंड थैंक यू।